Jiribam da saroi khangba gi polam sing khongpang na kaukhai du na mangan tagan ba mioi sing chairak piyo mahairoi lup taruk pawasi ngasi nungthil phongkiba kanglei paki maira pause dagi lakhot chavane India haidi ba leiwak asi rule of law leiba ain sana kanglon kaya na punduna leiwak asi but chalaiba mane asigumba leiwak asi da India gi sana kanglon da su yauraga leijariba furup amana natraga furup amagi chanabi dharma karama pumnamak ngaktuna thamgadabane amana amabu ikai khumnaba leigadabane karigumba leitaba natraga ikai khumnadaba tawduna amanga ta thoganba miya mamangda khongoinaba natraga dharmagi mamangda khongoinaba natraga dharma amagi polam mangan taganba tawrabade miyoi sing adugi mathakta akan ba action laukhatpa yai haina Jiribamda leiriba mahairoi lup desam KSA amade mahairoi lup amagi president ahumna khuyek piduna press ta thadorok pa cherol amana phongdorok le cherol asina hai asigumba ain gi oiba chana kanglon leina ngarang March taraga taruki thangja numit asida Jiribam gi mafam ama oiriba Laingang Pokpi village ta ayuk pung mapan dagi tara fawbagi manungda mitai singi dharmagi yamna luba thauram ama oiriba saroi khangbagi thauram pangthokhe thauram adu tauringai dagi hauraga masak khangdaba mioi kharana yamna lujadaba made laibak macha tadaba mawongda thawai usitabagi matau furup amagi natraga kanglup amagi dharmabu karem ka thainaba khakta natana video phawba namduna miyamda sandorokhe saroi khangam liba mafamda kathokpa polam sing fawba khongpangna kaubaga loinana pochai sing sakhaiba kaya tawduna mitai gi dharmabu malem miyam mamangda ikai firup khumankhe hairiba miyoi sing aduna furup amagi dharmabu ikai khumnadaba kaya ama mafam aduda tawkhe hairiba sing asi mahairoi lup sing na panghaida haijen banate masi video fawba viral oiduna miyam pumnamakna unaravane masina mitai furup ki thamoi sogan baga loinana hena sawhanduna khangba ngambagi wangmada leikhravade napak tanaraktuna khana chainabagi matang fawba lakpa yai haire cherol asina hai maram asina Jiribamda leiriba mahairoi lupsingi maikaidagi thamlagliba wafam de athuba matamda video namduna thagaliba loinana dharmabu karem kathainaba akan aring singduna furup amagi dharmabu usit thawaidaba kaya tawduna malem miyam mamangda uhaliba sing chairak pigadavane India gi fajakraba furup amagi religion ikai khumnagadavani haiba dusu mangan tagan duna India bu malem miyam mamangda ikai firup khumaliba furup amada usitaba tawriba sing adu athuba matamda faduna logi oiba chapsaba chairak pigadavane loinana India asi rule of law leiba leibak amane loinana Jiribamda ain leiri haiba sisu khanganbiyu haiduna Jiribam district police ki SP na akan be action laukhat pina basu khangan khre aire thawong asi liching jiri na su akan bamongda condemn tawrakle sugnuda leiba miyamna internet phangdabagi awaba mayokna re pawasi ngasi nungthil phongkhiba kanglei paki maira pause dagi laukhat chavane Kakching district ki Sugnu police station gi manungsa na leiriba Sugnu gi mafam singda internet service phangdabadagi mafam adugi miyamna i paw phawdok phawjin tawbada yamna chawna awaba mayokna re haina Sugnu da leiriba miyamna phongdorokle pawsi asida phongdorokpagi matungina de Sugnu hairiba mafam ase kanglup ani gi lana sigi khwaidagi sogalaba mafam amane haukiba February tang 3 dagi hauna Sugnu da internet service phangdre masina matam chana i paw phawna bangamdabadagi Sugnu miyamda chawba awaba mayokna duna leire kari maramgi damakta Sugnu khaktagi oina internet service thingjalibano haibadusu Manipur laingaki mari leinaba authority na ngasi fawba khangan bidana leiribasi karigino haibadu mayek sengna Sugnu miyamda khangan biyu haire yamna ngaklibade Sugnu yawgadaba kilometer ani rom walingaida leiba tangjeng khuna waidiba mafam asi fawbada internet service adumak phange maramaduna Sugnu gi miyamna i paw phawna nabagi damakta internet service phangba tangjeng khunauda chatlaga telephone tawnaba made i paw phawna bagi thabak matam mangna chathaduna leire maramaduna thuba matamda Sugnu pumbada internet service phanganbiyo madu natrabade Sugnu miyamna laingaki mathakta akanba khongjang sangsinanaba sem saduna leire haina su phongdorokhe itham laikhongda kuki militant singna laingoi kotpa JCB ama haiwa ama gypsy ama mai thadok lambaga loinana mitai khulda nongmai kapsinduna landarakre pawasi ngasi nungthil phongkhiba kanglei paki maira pause dagi laukhat chavane Imphal East District ki Lamlai Police ki manungsan na itham moirang purel amade nongpo kaithel manbi ani gi marakta leiba mitai khul laikhonggi mamang thangbada leiba chingdagi kuki militant singna kumtharaktuna ngasi nungthil pung 3 minute 10 rom taba matamda nongmai kapthaduna landarakre masigi matungda manak adwaida laingoi kotpagi thabak tawduna leiba JCB amaga haiwa gari ama yauna gari ahum kuki militant singna mai thadoklam le haire pawasina hai JCB driver asi yambem dagi ne mahaki maming chawba kawe
थौदोक असि थोकपगी पाउ हेक ताबगा टेलीफोन दा महाका पाउ फाउननब होनबदा फाउनब ngамखिद्रे हाइरे अदुगा अतोप ड्राइवर सु थीब खंगद्री हाइरे मसिगी मतुंग कुकी मिलिटेंट सिंग मितै खुल ngaइखोंग ममांगी चिंगथक्तगी कुमथरक्तुना इथम मोइरांग पुरेलगी खुलदा नोंमै कापसिनदुना खुल ngakliba sing amade खुनजा सिंग अकनब मोंगदा खुद थोंगनख्रे पावसिना हाई मफम अदुदा लैबा लैंगोई पेकफमदा महौसागुमना ngasi माइके यादोमगे खुनजा सिंगना लैंगोई पेकपगी थबक तौरिङैदा मसिंग यामलबा कुकी खुलाई पाइबसिंगना बोंगयांग हिल्स रेंज तगी नोंमै कापतुना मफम अदु तमना संगसिलखे मदुदा लैंगोई पेकपगी थबक तौरिबा खुनजा सिंग मफम अदु थादोक्तुना सेनखे मसिगी मतुंगदा कुकी खुलाई पाइबसिंगना मफम अदुदा लैंगोई पेकपगी सिजनरिबा जेसीबी अमा हाइवा गाड़ी अमा जिप्सी अमा मई थारमखि हाइरे थौदोक अदु थोकले हाइबगी पाउ फंगबदगे माइके अदोमदा खुलंगाक्लिबा खुनजा सिंग मफम अदुदा संगसिनबगा लोइनना माइके अनीदा खुद थोकनरे चप चाबा पाउदी फंगबा ngamdre हौजिक थौदोक थोकफमदा हेनबा सिक्योरिटी फोर्स की कांगबु थोमजिनख्रे हाइरे अतोप पाउगी लिखुन अमना मफम अदुदा लैंगोई पुबा गाड़ी थौबा ड्राइवर अमा हौजिक थीबा खंगदना लैरि हाइरे निंगसिंगबा याबदे ममांग था फेब्रुवारी 3 की नुमिजुंगबा मतुंग पुंग 12 मिनिट निफुरोम ताबा मतमदसु कुकी खुलाई पाइबसिंगना तुमुखोंगी लैंगोई पेकफमदा एटेक सथरखिबगा लोइनना लैंगोई पेकपदा सिजनबा गाड़ी कया अमांग अता थोनखिबा लैख्रबने कुकी मिलिटेंट सिंगना सिंगथक्तगी तंपाक तमना बोम कापथनबा सेम सादुना लै पावसी ngasi nungthil phongkhiba paunil khol pause dagi lokhatchabane इम्फाल ईस्ट डिस्ट्रिक्ट की थमना पोकपी साबुंखो खुनौ अमदे सना साबी मैतै खुलसिंगदा कुकी मिलिटेंट सिंगना लांदानबा सेम साबगी फिबम मफम अदुगी खुनजा सिंगना ड्रोन की फुटेज दा उबा फंगख्रे हाइरे हिरम असिगी मतंगदा पाउसी असिना फंगबा पाउगी मतुंगिनना माइकै अदोमगी खुनजा सिंगना ड्रोन सिजिनदुना मनाक नकपा सिंगसांगदा यंगसिनबगी थबक चथबा मतमदा थमना पोकपीगी मनिंग थंगबा सिंगसांगी सरुकसिंगदा कुकी खुलाई पाइबसिंगना तोंगान तोंगानबा मफम अहुमदा बंकर सादुना लैबगा लोइनना बोम कामनबा खुलाइसिंग खिंदुना थंबगी फुटेजसिंग उबा फंगखिबनी हाइरे पाव असिना मखाताना हाई मफम असिदा कुकी खुलाई पाइबा मियोय यांखै हेन्ना लैबा उबा फंगखे मरम अदुना मतम अमा हेक्तदा कुकी सिंगदे अटैक चथरकपा याबगी फिबम लैबना खुनजा सिंगजु सेक्सिन लैनरी हाइरे अमरोमदा हंदक हाइरिबा खुलसिंग असिदा लैंगा की माइकैदगी स्टेट अमदी सेंट्रल फोर्सिंग थमलकपना कुकी सिंगना लांदाबा ngamdabane अदुबु मफम असिदा हेनबा सिक्योरिटी फोर्सिंग संगसिनदुना कुकी खुलाई पाइबसिंगना लैरिबा मफमसिंग असिदगी तानथोख्रबदे हाइरिबा खुलसिंग असिदा खुनजासिंगना हंजिनदुना लैबा ngamgani amade थोगनिंगदबा थौदोक थोकलोय हाइना खुनजासिंगना फोंदोकनरगले मरम अदुना मणिपुर लैंगा की माइकैदगे खुनजासिंगी अपांबा से अथुबा मतमदा थबक ओइना ओंथोकपिरकनबा लैंगा की पुंगनिंग सिंगसिलगले मणिपुरदा थोकलिबा लान असि फावबा लोइसिनबा ngamdringaiदा बीजेपी की ओइना थादोरकपा मिरेमना करी हाइना बोट मियामदा बोट खोंगोदोरिबनो हाइना हंगनरगले पावसी ngasi nungthil phongkhiba kanglaipa maira pause dagi lokhatchabane mamang sahi 2023 gi May 3 dagi hauna Manipur da thokliba kanglup ani gi sathiraba lana se Manipur laingak amadi Bharat laingak ani na loisina na bahona davadagi haujik mikap mirau kholna lilliba Manipur haibadu oiduna leire phiba masida 19 suba lok sabha mikhal pangthokani haina election commission of India na laukthorokpada Manipur laingak na harau tayamna okle लोइनना मणिपुर की ओइने अप्रैल 18 अमसुंग 23 लोकसभा मिखल पांगथोकदौरे अदुबो हौजिक ओइरिबा मणिपुर की फिबम असिदा बीजेपी की ओइने इनर अमसुंग आउटर दा थागतकदौरिबा मिरेप अनीना वोटर ओइरिबा मियाम की मफमदा करी करम थबक पाइखतकनी हाइदुना वोट खोंबा ngamगदौरिबा नो हाइबा से प्रजा सेक्शन कयादगी हंगनरकले